Irang manungda Manipur Police ki Armoury dagi lut tawkhiba Khutlai Bihar Youkhrr NIA Hattokhiba chahi 2023 gi May 3 dagi state asida tholakhiba kanglup ki Irang manung Manipur Police ki tongan ba Army sing dagi lut tawkhiba Khutlai Assembly Mikhal pangthoknaba hauji akan mamong da sem sariba Bihar da panthongpham oire haina NIA gi maikai dagi phongdorakhiba ga loinana hiram asiga mari lainana akan ba mamong da investigation chathaba haure hairi NIA gi paw mana hairi badi Manipur amasung Nagaland gi arms smuggling Racket singna Bihar da ain kaina kuchu Khutlai ama smuggle tawi haiba agency asina chatharakhiba investigation na khangmangamki hariba investigation asigi matungina hokhiba yumsa kaisa numita in 24 gi Bihar gi arms smuggle case kaya da chenaba state adugi Baisali district ta laiba Sandip Kumar Sinha Elias Chotu Lata Kauba miyoi amagi yumda thiba humba gi thabak chathaki NIA na chathakiba operation adu da miyoi asigi yumdagi 9mm gi pistol ama 9mm gi cartridge Taragani pistol gi magazine ani 12 bore gi double barrel gun ama maru 35 amasung sel oina lupa lakh mariga dising kunga mathoi fagat pangamki Sandip Kumar Sinha hariba miyoi asi arm trafficking network ki active member ama oiriba RC11 by 2024 NIA DLI gi case ta maroi bachenaba Vikas Kumar hariba siga yamna naknaba miyoi amasuni hariba case asi Bihar police na chathakiba raid amada miyoi asi dagi AK47 rifle ama amasung life round kaya fagat kibaga loinana register tawkiba case amani loinana hariba case asi Bihar police na NIA da sinaraba matung ing 2024 gi August ta NIA na Nagaland dagi Bihar gi tongan ba mafam singda ain kaina nongmai amasung nongmai maru sing smuggle tawbagi case asi paiduna makha taba investigation chathaba horakhibani hariba investigation adu da case asi ga mari leinana miyoi mari fagat pangamki farba miyoi sing adudi Vikas Kumar Satyam Kumar Debamani Rai Elias Anis amasung MD Ahmad Ansari kawi farba miyoi sing asigi mathakta ain gi thabak sing lokhanaba NIA gi courta charge sheet thagatkhre case asigi makha chatharakpo oina handakte ikuidana Bihar gi Patna gi Beirut jail da laiba Manoj Khan kauba miyoi amasu fagatkhre Bihar gi Baisari district da laiba arms smuggling case kaya da chenaba Sandip Kumar Sinha gi yumda chathakiba operation da aina yadaba mawong da yamlaba Khutlai kaya fagatkhibana Manipur da thokliba irang manung asida tongan ba police army dagi lut tawkhiba afaba makhal gi Khutlai kaya Bihar da hana thunglare haibasigi oithokpa yaba maram kaya amasu lairi maram aduna case asi makhatan investigation chathari hari Chuarchanpur da UKNA na village chief ama furaga hatlamle UKNA amasung KNO ga ungkhatnabagi changsu hengalakli Kuki Jo singna mapung oina dominate tawraga lairiba Chuarchanpur district ta Nansu group ama oiriba United Kuki National Army UKNA amasung Su group ama oiriba KNO gi marakta ungkhatnabagi chang asi leptana hengalakli maraksida ngarang numidang wairam UKNA na Chuarchanpur district ki henglep subdivision gi manung chanba T Komnom 5 village ki chief mayum dagi fatuna pukraba matung tamthina furaga hundoklambadagi laikanaba ngamdana laikhidrei paugi source amana haribadi UKNA na fubadagi laikhidraba village chief adugi mamingna mangjathang haukif yangkhai apokpa jensai haukif kawi ngarang numidang wairam pung 3 makhairom taba matamda UKNA gi Khutlai paiba kangbu amana mayumdagi wari sanasi haiduna faduna pukraba matung tamthina furaba matung dama ki khulga lonaba laiba Khawpijang hariba mafam aduda hundoklambadagi achat awok singna thengnabadagi Chuarchanpur district hospital da laikananaba pukhalakpada laikanaba ngamdana lambi da laikhidabani loinana asi bhakchang adu hospital yoramdana aroiba mathau mangamgi damak ma ki khulda pukre amaram da UKNA na Komnom 5 village ki chief Mangjathang haukif tamthina furaga hatlambagi thaudo adu henglef headquarters area chief association akan mamong da condemn tawkhre Hattokhiba chahi 2023 gi May 3 dagi tholakhiba kanglup ki irang asina maram oiraga miyamna awa chaitheng kaya mayoknaringai cherak asida asiguma thawong ama chatharakpa si khwaidagi hena laibak thiba amani haidi panba yabadi chahi asigi June thada UKNA na ambush tawduna ahal oiraba nupi ama yauna Su group ama oiriba KNO gi luchingba yauna loop asigi kedar mari hatpagi thaudok laikhrabani maraksida KNO gi assistant information secretary Galngam Kuki na thadorakhiba cherol amada haribana October 13 da UKNA gi maikai dagi KNO gi president amasung masigi constituent party singda chathakiba thawong adu KNO na hakchina lawi thawong asi lubasigi ikai khumnaba manghanbani haina yamna hakchina lawi KNO gi president gi ikai khumnaba amasung authority asi matam chupada ikai khumnagadabani KNO gi mayok chatharakpa thawong sing asi lubasigi collective integrity da singna bani haina lawi maram aduna UKNA na asiguma thawong asi matungda tawdanaba akanba warning tawri asiguma makha chatharaklabadi akanba action logani KNO gi maikai dagi masigi constituents singi unity amasung discipline gi damakta chapchana lepli loinana masigi fundamental principal sing da kihan khanganbagi thawong sing chatharakpa sing kaidongai dasu compromise tawroi haidi muiwa lakpaga mari leinana pangthokadoriba gena da mipung khudingmak saruk yanaba NPO na kanba wafam thamkhre
Hayang October 18 da NHNIM gi General Secretary sho oriba Tokilon Sir Thungaleng Moibana Senapati District Headquarter da lakadariba sigamari leinana pangthokadariba itihasik oiba civic reception asi khwaidagi maroiba thoram gena haina lauthokliba sida district asida leiriba mipum khudingmangna saruk yanaba Naga People's Organization gi maikaidagi akanba jackson warol thamkhre NHNIM gi Atokilon Sir asina Senapati Headquarter da lakadariba sida district asigi mipum khudingmak saruk yanaba UNC gi maikaidagi Hana October 18 da lauthokhrabani Naga People's Organization gi maikaidagi thoram asiga mari leinana Thokhiba notification amagi matungina numit asida mipum khudingmangna nomagi tangai fadaba chak ising thongbaga mari leinaba nataba paddy field amasung yumgi oiba thabak thorom khudingmak lepkadabani dukan amasung karbar gi mafam khudingmak yauna mahiloisang singsu thonglonduna thoram asida saruk yagadabani loinana naga singi unity amasung solidarity asi mapung fana sawatgadabani NHNIM gi luchingma sigi thoram yauna bagi dama car pass pairaba mioi sing khaktama gari chathok chasin yagani maduna taba tai gari singdi chathok chasin tawbadi athing ba legani tangai fadaba medical service fair service media amasung power supply gi oina di komthokani hari ansam gi maikai degi su NHNIM gi general secretary moiba gi mafam da ikai khumna ba utpa oina pangthokadariba gena gi thoram asida naga community khudingmangna saruk yanaba khangalakli ansam gi maikai degi harakli bana thoram asi naga unity political right amasung national identity gi symbolic oriba yamna maru oriba itihasik oriba thoram amani maram aduna ansam gi leiriba unit sing former leaders sing amadi naga miyamna thoram asida saruk yanaba su khangali numit asi naga sing amatoina lepminna bagi yamna maru oiba thoram amasuni hairi India gi northeast state sing Bangladesh gi map ta yausilakpagi wathok marakta Islamist sing na laiba aduda skon ban tawnaba akanba protest thakre India gi northeast state sing asi Bangladesh gi map ta yausilakpagi akadma irang leiringai mara asida Bangladesh gi Islamist sing na laiba aduda leiriba skon ban tawgadabani haina akanba protest thaba ukre Haukhiba Ibrai numita Juma prayer loiraba matung Islamist sing asina Dhaka city yauna laiba adugi ani suba khwaidagi chawba city oiriba Tatogram da akanba protest thaki protest aduda Islamic radical outfit ki hardliner oiriba Hafazat-e-Islam amasung Intifada Bangladesh ki hardliner kaya su saruk yaki loinana Bangladesh ta leiriba skon asi extremist Hindu organization amani hairaduna skon ban tawnaba akanba mawngna demand tawki hairab demand asi Bangladesh ta Muhammad Yunus na luchingba interim government asina International Society of Krishna Consciousness skon asi religious fundamentalist organization amani haina lauthokhiba duga mari leinanani hariba khongthang asigi manung chana mamangdasu Bangladesh ki Islamist singna laiba du da leiriba Hindu gi laisang sing amasung skon sector singda parks and attack chathaba yauna skon gi former member Krishna Das Prabhu Busu Bangladesh ki jail da hojiksu fajinduna thamlibani Bangladesh Islamist singna Islamic radical outfit sing hardliner singna chathakhiba protest adugi manungda skon asi ban tawba yauna group asigi mathakta investigation chathaduna legal action chathagadabani haina davi tawki India gi mayakta laiba terrorist group ama oriba Al Qaeda affiliate Ansarullah Bangla team ABT gi chief amas oriba Jasimuddin Rahman Nani Haikibada skon asi Hindu organization amanate hariba organization asi Jews singna semba extremist organization amani organization asina crime amagi mathakta ama leptana chathari maramaduna skon asi khudakta thingjingadabani Bangladesh ke ani suba khwaidagi chawba city ama oriba Sattokgram da Hafaz-e-Islam gi maikai degi su skon ban tawgadabani haina rally chatki skon asi extremist organization ama oibana makhogi mathakta logi oiba akan machairak pigadabani skon asi khudakta terrorist organization ama oina lauthokuna ban tawraba khaktada laiba duda santi amasung kanglup singi marakta nungsi chanaba purakpa ngamgani extremist Hindus skon asi Muslim singi mayakta laiba agent amani haina fongdokhi Myanmar da military junta na pangthokadoriba election asi free and fair oigani thajade UN In 2021 ki February thada Myanmar da military junta na ku chathakhraba matung ihan hanbo oina chahi se December 19 da general election pangthokna batharang toribasi free and fair oigani thajade election asina Myanmar da hojik mayoknariba problem sing asigi solution purakani haibasu miyamna thajaramdoi khalli haina UN Secretary General Antonio Guterres na fongdokre UN Secretary General asina wafam asi Malaysia da pangthokpa nifugatare suba Asian Summit ki sideline da paumi singa unaba amada fongdokibani mangna makhata na haikibada Myanmar da hojik oiriba phibam asida humanitarian assistance sing piba mathau tabaga loinana leiriba hingsa gi thogdok sing asi honaba mathau tai masiga loinana Myanmar da political gi oiba warishin ama puraktuna civilian rule ama lakhanaba honabaga loinana constitutional form of government ama lingnaba honaba mathau tai
Buddhist-singna majority oiba laiba asigi election asi haukiba chahi 2020 gi November thada pangthokibani mikhal aduda pro-democracy leader Aung San Suu Kyi na luchingba National League of Democracy na chauna mai paktuna sasan tawduna lakhibani adubu military junta na mikhal adu aranba mongda pangthoki haina maral siduna ing 2021 gi February thada military coup tawduna chahi mari hena military sasan tawduna lakhibani Amoromda military junta gi maikai digi December kungani pand pangthokadoriba mikhal asigi damak mikhal gi campaign hengalakli military junta gi maikai digi su mikhal asi Myanmar pumbada pangthok pangamgani haibasidi thajaba leitri adubu hek ngamliba makai military junta na cover tawba jaga sikna mikhal asi pangthoknaba yamna kanna honari loinana mikhal asi ga mari leinana hana rebel singna occupy torama mafam kaya air strike yauna ground amasung naval force ki matinga loinana recapture tawna honnabagi thawongsu leptana chathari governor na miyamgi ihul khangna thabak tawgadabani ke saitajit PR lenga ki makok oiriba governor na miyamgi ihul khangna thabak tawfam thoi PR manungda thangnabi ising fawbudi miyamna changnaina phanghanba chumgani haina social and RTI activist ke saitajit mangang chana press ta thadorok cherol amana haidi cherol asina makata na hairibana Manipur ki mafam ayamba thangnabi ising asi PHED na PR manungda su fagat hannabagi mami tade chayol amada ama anirak toti thariba si su ngaihak leitana mechin yadre haiduna ising thadabana ayambani ngasi su Imphal East District ki mafam khara da ising chingkhanaba section 5 ta yawba food bubble yadabadagi miyam da ising piba ngamdana leiwi food bubble asi yamna toina yadaba maramna maikai asomna thangnabi ising gi awaba kaya mayoknaba kuire food bubble asi gi mathaudi fata haudi chingkhalaktanaba amasung section 5 ta leiba ising asi amuk maninglomda hankidanabani amaromda section 5 ta ising asi full oina lehenduna ising adu chingkhatpada mating oigadoribani asuk yamna maroiba food bubble asi yadabadagi maikai songi miyam ising leiba fawba yawnaragli adubu PHED nadi thagi lengdraba senfam amadi khonggatpa leptri asuk maroiba asuk charba department asina miyamda essential service piba ngamdrabanina PHED gi chief engineer amasung commissioner asi matik chaba mathau ningthina khangba haithoi singthoiba ama oide haibasi mayek sengna takli afabai sing fanganba haibasi paliba lenga adugi good governors amasung miyam munungsina yengbagi khudam amani adubu matik chadraba miyamgi khandraba government employees singi mathakta president rule gi makok oiriba sarkar asibu chalairiba governor asigi daita yamna chawi Masi khangna governor na miyamgi ihul khangna thabak tawba fai natrabadi sarkar asisu miyamgi yaningdabagi kholau lawrakloi hainingai leite hairi Editorial kalam mokongla paudagi lakhotcharake India government na Manipur wathoki waroisin purakpa ngamdabagi maram karigino India government na Manipur gi miyamda karamba miengna yenglibage haiba wahang asigi paukhum pifam thoi haukiba 2023 gi me ahumdagi illegal immigrant chin kuki narco terrorist na miyam maru oina mitei singda nongmai chindol onsenduna paktaknaba Mihat genocide chathabagai iroinana loibi loya da laiba mitei singi loisang amadi yum kaina chingba sing paktakna na mai thabadagi lanjena rakhiba nupi angang yauna punna mioi lising humpu hena laingang na hangba relief camp sing asanba amadi khangna chanaba singi yumda changjafam lauduna lairi chahi ani helaba watho asigi waroisin purakpa ngamdabadagi relief camp ta changjafam lauduna lairiba sing masa masagi yumda hanjin hanba ngamdana lairiba sing hanjin hannaba tharang lokhattabagi nungi oiba maram kari laibagino haibadu miyamda khanganfam thoi Illegal immigrant chin kuki narco terrorist singna laibaki mathakta landaduna Manipur gi apunba saktam machat tana thugaiduna legislature laiba to khaiba lengak semgani haibagi demanda war crime chathaba haibasi leba asigi security da kham thengna singnabagi thodowni miyamgi mathakta landaduna terrorism gi kham thengba mihat mipun chathabagi damangak piba ngamdaba maral leiraba terrorist singi mathakta Indian government gi maikai degi logi oiba lokhot pham thokpa thaba amata lokhattaba amadi terrorist singbu minung sigi mieng da ngak senduna thamba haibasi Manipur gi apunba saktam ngakpa amadi Yellow mi singdagi illegal immigrants singna henalum na lawbagi thawongni leibak ke punba saktam thugaina balanda rakhiba illegal immigrants singi yakada amadi makhoi yaningba pambagi matung ina yonglei melai naiba yong talent chathana ba honabadagi watho asigi waroisin purakpa ngamdana leibani haibada haimanba thokloi India government ga chin kuki jogi khulai paibala lawba singa makhal amatagi khulai gi muknaba tawdana nakal ani gi marakta khut thanadaba Suspension of operation su sign tawna makhoi sing adu ngak senduna thamlakhibagi fal oina leibaki mathakta landarakhibani haibasi state lengang na khangi masina maram oiraga state cabinet amadi assembly da su handokpa yauna khulai paibasing adu terrorist ni haina lauthopagi waref lauduna central government da thabakta onthoknaba khanganba laikhrabani adubu center gi luchingba singna state ki waref thabakta onthokpagi mahutsugi matam sangdokpa amadi designated camp gi mafam khara hongdok hongjin tawraga wathoki waroisin puraknaba tharang lokhatkiba adubu Fudita mangjong chong batakre terrorist singna national highway free movement ge thingba thamlakhiba handoktaba buffer zone semkhiba du makhata na thamba amadi separate administration fangriba fawba makhoi gi khongjang handoktabagi firef hena chesel lakhiba asi central government ge luchingba singbu makhoi gi khudom bina thinba maikai da chatlibra haibasini
Amaromdana wathokki waroisin puraknabani haiduna PR thamjinkiba thawong asi Manipurgi miyamda India leingakna yengba akhaba miengni hairoidabagi maram leibra